Union Minister Amit Saha ki Moirang Khongchuk ki Mangonana INA headquarter ki fibam ningsinkhre. Manipuri suba maira pabi hongdokiba numit ki ningsing thauram pangthokre layoi khraba ima singi thauna nahona asing thakre. Amadi Sekmai Turelda picnic lakpa miyoi sing frisking amasing checking tawraga changhandani haina SPC bakantana hongdoraki. Member Kurumjari, PONYTV ki nungtil ki pau mideng tabiri basing bumani kasna samna taram nokjari. Pau sandok na pijari. Union Minister Amit Saha na January tarukta Moirangda lakadoriba asigi mangoinana Mahut Minister White Kemjan, Education Minister T.H. Basanta amadi Moirang SCG MLA T.H. Santigalonana INA headquarter ki fibam ningsinkhre. Tungda Minister Singna ani subalanjaw da bomb amadi nongmay na sokiba yung amadi fit chamaga hungfu mga wangba flag postu yingsinke. Lunla put passing yauna black topping tawgadoriba mafam singsu koina jatuna asoy angam laibra haina kupna yingki. Tungda Minister White Kemjana Union Minister Amit Sahana Infalda laklaga project kaya sanggagani aduga kaya amana urep yung tamlonggadoribani. Masigi manungda Churachandpur Medical College sanggaraba matungda Moirangi INA da laklaga firal flag chingkhatkan haiki. All Manipur Women Social Narendra Modi ji, Amit Shah ji, loina bangna INA ki Moirangda laiba INA ki sumane Rajasthan movement si Hana Kangiramudagi Hena Kanga Kanda. Masi Bharat Bada throughout the world message ama INA ki piwa hogravnina masina Moirangi Hana Lokta ki Fajabali Jabaga, Setragi Fajabali Jabaga, Masimaga Pujala Kanda, Hena tourist effect of Nancy, Purmakita Zodi. Minister Amit Shah ji, Impalda Lakani, Togan project kaya ji, Sangaba, the background Baka, Sakabaga Duina. Yaran boy na Churachandpur Medical College Sangaramaga the Bharat ki silaiba INA silaiba finansi manasi gatira matungda the Moirangi silaiba ground sida public meeting ama tawjagani. All Manipur Women Social Reformation and Development Samas Nupi Samasna mapung oiba thodang loduna nifunithoi suba maira paibi haudokiba numit ki ningsing thoram ngasi mayang langjing sorak mapal community hall da pangthokre. Thoram aduda mayang langjing GP ki Pradhan Takhelamam Tompok Nupi Samas ki President Thokchom Ongbi Ramani Amkil ki President Laurembam Ongbi Nganbi Leima Tamni Jingmi Apunba Nupi Luk ki President Yambem Ongbi Momon Leima UCM ki Vice President YK Diren UPF Manipur ki President Nongthambam Rupachandra Amadi mayang langjing Semgat Sagat Nupi Luk ki President Jongtham Ongbi Kainahan Bina President Member Sing Oina Sarkyaki Thoram aduga mari lenana Nupi Samas ki President Thokchom Ramani Nahai adungai lamdam asida mi phamipun kanna tauringai matamda ima singna sifai ki makhutagi chomjaraba mapari kayabu kanduna lakhi marapai bi singna phanik segaiba ama setuna lamdam asiki damak lokhiba thodang nupi amatana mapan thokpa ngamdraba matam aduda imasna khwangjet laktuna chongthoktuna mayokna khibani hojikti thona farabi imasing adu ayambana isorgi khuyada tinkhre ima kayana lamdam asida marapai duna lantheng narakhiba adubu ningsingduna December 18 bu Mairapai bi haudokiba numit haina palan tawduna lakli ngasi asi nifunitoi suba Mairapai bi haudokiba gi numit ni haiki chalasi nifunitoi suba samchalasi haugiba imajimna haulokpada wagiba dubu ningjingba numit loina December tangkuma palhaiji Mairapai hi Mairapai bi si ahamba haudorakpa matamda yamna kalingegi matam mi yamna hatpa yamna phaba matamda mantri mandonda hairuraga su ima mai pijaragani akhoi ngamai loi hairuba yaroi haini adai MLA da haisu thana da hairasu koina hairuba sungong moi haiba mai pijaragani haiba matamda moi amata yade moina injali le du tawni hainena adubo haiba sirat laiba ahumjiga Imagine 장보다 시바이니 강대 아마니 강대 아이코이나 좀 바라바라 장보다 마담도 되지 도끼 마티고 와 아주 나닝 정모가 이마 앞이 다게 박한국게 사조 라이타다나 시행 파미 칼라우 대신 파미 칼라우 떠오르가 이마 진짜 좀 라이 하자다 보니나 아두나 보이 파야가 시엘라가 타위 아두고 이마 진짜 떠오르고 마담다 아도끼 마티고 와 칼루보다 아도끼 마티 갑닝이
matamduda kanamtana maira paibigi leader si matamduda shabandigi leader si mantri da army da ngangba changba amathang amdabani adubu matamduda khoi angau bisadana phi saga cheladana konong mamang ji da phi sagai tu kai khara ya khallaga leiba adai jing wan ge bhau phangdaba chara hendra du ki mati wagi adubu ngasi khalluraga du aina hairisi kharadani yam raponi aduna hujing matamda hauriba maira paibi halakpada maira paibi ji karamaina hoge abo atai tai phabo punba hatokkuba angang jingje thaijei singa thadorokba achibinadi athanaradi yanghodaba phuraga kha thadorokba adu sieleo aina sielallaga mara leitabu kha hatpa adai nupi natana nupa macha bhawda ijat howa adai mapu maigi nupi ma angang leiraba nupa bhawda nupa de ijat loba army sing no tauhiba aduki mate haibagi loiba ngai roi doba adubu ngachidi imana nahongna na nungsing ngai leigidriba ima singna wagiba phani sinai ba doga hanjalaga chakchaninga leitadana angau bisadana leihiba mayam do ai nongda ningsang ngai aduna kapningi aduna maira paibigi haiba history se matamduda Jadi haiba matam asida kanagumi tana nipa naha kanam tana thokpo mapa thokpo ngamdinga ya imagine ira angau bisana chalakwa adugu maira paibi ni maira paibi se loina makti maira paibi loina kona thora ima matam dasi koma ka da hujika mama ngai ka marade hujina andalwa taugi bagi khokhi bai ni matam adu dadi army kem da changmada laima khongji changmada ayu pung taruk taina nundang parau bhauda khoi angang sing pha ba khopa ge lamtre lakwani aduna haiba on Manipur women social information development sabha chawbi mo induramani chawbi mo haina chalaga ai khoi sina makok singa ga mayam lam pudingi ga tawdana adu kemati wana pai bani Segmai tural asi bye amadi New Year da mi khwaidagi tinba picnic spot ama oiribani maram aduna lakliba bye amadi New Year asta pamdaba thodok sing thokna ba segmai tural da picnic lakpa mioi sing thina check toraba matunda sanghangani haina Imphal West ki SP KS haisi bakantana phongdorakle hariba numit sing asida pamdaba thodok thokna ba amadi bye amadi New Year kumai asi inna chukna pangthokna ba Manipur police na akan bajak sing thorak lakhatkadori bye amadi New Year numit asta maru oiba picnic spot ama na laklaba sakmai tural amadi masigi akoiba mafam singa pamdaba thodok sing thoktanaba akoiba da leiriba khul singi club amadi organization singi lujungba singa Imphal West district SP KS haisi bakantana ngarang sakmai police station da mifam ama pangthoktuna tongan ba hiram kayada kupna khanan naina khrei sakmai police station ke officer in charge ke hai Sunil Kumar yauna anoba chahina lakpagi nungai ba phongdokpada thokhaningda ba thodok wathok sing asi matau karamna hantha hangani haibagi matangda pangthokhiba mifam aduga mari lenana SPKS haisi bakantana haikibada bye amadi New Year numit asida sakmai tural da picnic lakpa mioi singna harau nungaina amadi niyom chumna picnic pangthokminasi amadi masa na fata hauti sing khaw amada habduna IMC ki fataba khonggat phamda hundok lamnaba khanganki picnic loraba matungda chaba thakpada sizinaba potlam sing koichai chaiduna thambagi hainabi thadoklasi loinana numit asta pamdaba thodok sing thokdana ba sakmai tural da picnic lakpa mioi sing ningthina check toraba matungda changhangani karigumba fixing amagi checking chathaba matamda license nongmaina chungba yauramba thingnarabadi mafam aduda changhaloi amadi fagatlaba nongmai adu numit ini humnigi matungda ningthina verification toraga mapuda khusinagani amaramda numit asta picnic lakpa mioi singna numit yungba pung baro dagi nungthil pung ahum fawba picnic mafamda changba yagani aduga nungthil pung mari dagi thengthana picnic tawbada atingba leigani haina SP na makhatana phongdorakle lonana anoba jahina lakpada miyamda yaifa paujol pirakle amadi miyamna jahi loirakpa amasung jahi haurakpagi mingda thokhaningdaba thodok sing thokhanbiganu haina su appeal tarakle ngaman adu reiba praja sing akoigi Nepali chinau singna taba kuki chinau singna taba maitei chinau sing mayam tariba akoigi khun akoi bigi oina akoigi village leader sing aduga club ki leader sing na punna koi sengmai police station da akoi mifam ama pangthok jare mifam si maru oiba pandam ni kaino habda lakadori ba 31st amasung 1st koigi January gi
sigi celebration gi matam sida changmai hariba jaga si changmai ge koi bidle ba jaga si mayam ne amna pamna ba picnic spot amani aduna sida phatanung da thok na ba sa poina purei ba thongi ba thai ba amoda kai ke sinje phajana khawom da hapiraga hayum han ba da phajana pubiraga phajana yung dustbin da or IMC gi atu ba keno da IMC gi koi collection la pro sinabigo akadu ri sin now sing na yamna koi unnecessary oi ba hai tare koi license gan na chingpa sum si yaring kai pai bi rakanu gi train khongban gi picnic spot gi changba mentri point sida frisking checking tawraga koi du musing loina collect tawraga koi picnic si loiro matung da ko na nini humni le koi fazana verify tawro ko pitok chakni aduna sina kai no have da koi gi sigi preventive measures low da biya da ba kai no have tam da koi na license kan si puraga ektang sel harau bugi sunu ngai bugi so wa bugi su ngai kap thok bugi hainabi kana ko mi khara de yaw bani na koi da local club ka tana raga kitang restriction khara tham jagani samna ha da pung mapan dagi pung baro mo nung sida lakpiraga baro gi matung da di picnic spot ta muk lakpiranu adu han bagi timing si pung ahum dagi koi han biu ya in kai adu pung mari da maximum pung mari phaw da loi Manipur da Kundariba Anal Kanglup ki manungda ama oiriba Anal Khulel dagi hawrakiba Parang Pasal Sagai Ginahasing Masa Mawu Fana amadi Manglom da Jangsinba Kanglup ama ohenabagi pandamda Parang Pasal Youth Awareness Program among ngasi Chandel District ki Jamdil Khulel Community Hall da pangthokre Not by might, not by power, but by the Spirit of God haiba theme da pangthokpa awareness program adugi matangda Program Coordinator Pasal John Nahai Anal Singi Manungda Anal Khulendagi Horafam Oiraga Ngasidi Chakpi Karong Amadi Chandel Launa Mafung Karada Kundaduna Leiraba Parang Pasal Hariba Sagai Kanglup Asi Yamna Sothana Leiba Kanglup Ama Oiri Aikoigi Sagai Kanglup Amadi Anal Kanglup Asi Kamdona Chakot Kadage Mapung Oina Nahasing Kamdona Mayai Kaba Nisadagi Lapna Leigani Lining Lambida Kamdona Chatkani Amasung Kunai Asda Aikoina Kamdona Mimana Natin Gadagi Haibadu Nahasing da Wakal Tahan Bagaloinana Parang Pasal Sagai da Leiriba Aikoi Masal Amaga Sak Khang Mai Khangnaba Ngasigi Thoram Asigumba Thoram Asi Pangthokpani Haiki Parang Pasal Imungi koi youth awareness ama tawjabani se awareness sida koi se Parang Pasal Imung sing se koi se yamna sotana leiba amasu oi koi gi kano koi gi community sida sina koi gi youth sing se kamaina pung wat kadre haidina sina koina se youth awareness program se sinjamni ase awareness program sida physically super moso aware tahon ba duga spiritually koi gi shore gi lambi da su aware tahon ba duga overall the socially koina society da koina tin mama tamda koina kamaina tin ga dage haina ngai gi aware tahon ngai gi se sinjabani sida koi thaina koi Parang Pasal koi gi imung sing se thaina koi kenoda Anal Khulel da pulap leirami hojikti mafam jaga da Karong da su khara leire Western Valley area da su khara leire hojik koi Green Hills area da su khara leire aduga hojik Chandel area Mahai area sida khara leire hojik akoi masi akoina masi youth awareness se pangthoraga akoi hojik yam laba imung ase akoi gi Parang Pasal gi imung ase sak mai khangna ngai aduga pungning amata oina ngai aduga akoi gi jati piklaba jati anal se kamaina sebat kani aduga jati maksida kamaina nungsi channa leminangi haina bage se haina ngai ge se akoi youth awareness program se pangthok sabani Union Health Ministry ge data gi matung ina India da hokhiba pung kunmari asida nauna COVID-19 positive oiba miyoi chani ga humfuni pan thengna khrei miyoi chamaga marfu ni toina laina sagi fagat ki amadi miyoi ani na leikhidre Hojik Fabada Lajit Asna Maram Oiraga Laikitaba Migi Masing Puna Lak Manga Lising Kuntraga Chatruk Marfutara Nipan Oibata Natana Hojik India da COVID na Naduna Leba Migi Masingna Lising Homga Janga Yankani Toy Oire India da Lina Astaki Fagatpaki Changna Chada Marfutara Nipan Tasmik Nipan Sino Oike Health Ministry gi matung ina Hojik Fabada Laina Asaki Ngau Thokna Ba Lebak Asigi Oina Crore Chani Kun Hena COVID vaccine Kap Thokre Hari Lajit Asna Maram Oiraga Laikitaba Miyoi Ani Asi Kerala Amadi Maharashtra Dagi Miyoi Amamam Oire Telugu Desam Party ki luchungba N Chandrababu Naidu ki miyam tinba mifam ama Andhra Pradesh ki Nellore pangthokhibada nesin aduna Telugu Desam Party ki thomi tare lekhitaba amadi miyoi kya asok apan nangkhiba thodok adubo India ki Prime Minister Narendra Modi na nungaitaba phongdorakle doinana thodok asa lekhidraba singgi imung manungda
ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯔꯒꯅꯤ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯤꯡꯗꯅ ꯂꯨꯄꯥ 50,000 ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯁꯅꯦꯜ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯟ ꯆꯟꯗ꯭ꯔꯕꯥꯕꯨ ꯅꯥꯏꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨ NTR ꯇ꯭ꯔꯁꯠ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯍꯥꯟꯅ ꯄꯤꯖꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯣꯏꯔꯥꯡ ꯈꯣꯡꯆꯠꯀꯤ ꯃꯥꯡꯑꯣꯏꯅꯅ INA ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯐꯨꯅꯤꯊꯣꯏ ꯁꯨꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯗꯣꯛꯈꯤꯕ ꯅꯨꯃꯤꯠꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯅꯧꯍꯧꯅꯅ ꯁꯤꯡꯊꯥꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜꯗ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯐ꯭ꯔꯤꯁꯀꯤꯡ ꯑꯃꯁꯨꯡ ꯆꯦꯛꯀꯤꯡ ꯇꯧꯔꯒ ꯆꯪꯍꯟꯒꯅꯤ ꯍꯥꯏꯅ SP ꯁꯤꯕꯀꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅ ꯈꯨꯔꯨꯝꯖꯔꯤ꯫